खुरुमजरी मथेल रेसिपी चैनल असिगी माइकैदगी मैम तरामना उक्चरी मैम थामु हेंजलेको अने वीडियो हाप्तबसे युमदा लेतब मरमने आई वीडियो से सेमबसु ngamdre aduga semba ngamdrabadine ai thangatbasu ngamdre aduna मैम ngasidi मैम gidamagte yamna hauba mete akhoi yamna pamna sanaba mathel khara ai puduna lakseri adudi akhoi gi laputhro paknam aduga laputhro paknam asiga loina na chanaba soibunga yendiam ga iron bani adu laputhro paknam se aingonda mamangda laputhro paknam sembira u haina ko comment torok yawki aduna ai ngasidi laputhro paknam se semjarage aduna मैम वीडियो से हौना तौजरगे मैम वीडियो से स्किप अमता तौदना लोइब फाव मीडियम ताबियो मैम ngasi gi laputhro paknam adudagi yendiam ga soibung ga iron base asida hapkada machal khara aina asida laujare hojik asida soibung khara laure adudagi asina ngari se akoi gi iron bagi su adudagi paknam gi su punna laujare adudagi sida moro tek ba laure sing laure besan leire paknam gi laputhro ama laujare adudagi umorok sina soibung ga yendiam ga iron bada haptoini adudagi yendiam leire sida mayang ma ton adudi yenam nakupi adudagi sina paknam nam na ba yang manako machal haibo si khara se laure adu mai mai gi mathel gi thongbugi matungi nako mai mai changba machal sing ado dum haijirake hojik ahan bida paknam nam na ba laputhro se hana sembirage मैम लपुथ्रो से तंखाई में सोइरे अदो मपुम अमा तौबा तारादि खितंग यामनगनी हाइना तंखाई में सोइरे हसी प्लेट अमा खक्ता हपचनबिरनी हौजिक येनम नाकुपी सिसु कुकुपना सोइबिरनी अदुगी मैम मसिदा मैम ग मतोन खरा लौरे मैम ग मतोन सिसु खितंग पौरप तौना दुम सोइबिरनीबको अखोगी पाकनम द मैम मतोन हापसे माइ मनमसे याम नुसीबको अदो याम कुपनदि सोइररोय दुम खर पौरप तौना सोइबिरनी हौजि पाकनम द हापनबा मोरो अटेक पसिसु सोइबिरनी सोइरगदि अखोगी तखाइबदे नुंगाइदनको हौजि अहानबदा पाकनम द हापनबा मोरो तंखाइ खजिक्तंग खाइबिरनी मैम मोरो अटेक पसे तंखाइ ओइना खितंग हापगे अदुदगी अतैना तखाइरगा हपचनबिरगे अदुदुना थोरे तखाइबदे नुंगाइना बा कुपना सोइबिरे हौजिक पाकनम द हापनबा ngari se hana lobireni हौजिक पाकनम से तोनबगी दमकता इन सिदा कोना पाकप म लौरे अहान बेदको ngसाइगी मोरो अटेक प सोइखिबदो असि हपचनबिरनी अदुदगी ngari हापिरनी अदुदगी थुम हपचनबिरनी हौजिक असि सिंगे हाना पुन्ना फजना तोपिरनी हौजिक असिदा ngасai सोइखिबा मचलसिंग अदो ngасaiगी मोरोक तखाइखिबदो अदुदा हपचलगा फजना अमुंग मुन्ना तोपिरनी हौजिक असि तोटपा लोइरे अदो तोटपगी मतांग अदो आई रेकॉर्ड तौबदा यावहौद्रे अदुना मयामसु वारौबिरोय अदुदा हापा मचलसिंग अदुसु स्क्रीन दा लोइना उच्चरबनी याइंगंग थुम मरोय अदुदगी थाउ चामच अनि खक हापी अदुगा मुन्ना तोपी तोटपा मतमदा मसागी ओबे मही थोलकनेबा अदुगी चांग फावबा तोपीगनी हौजिक असिदे बेसन से खजिक खजिक तौदुना हापीगनी बेसन हापीरे इसे हाना फजना तोपीगनी अखोइना तोपीबा मतमदा इसिंग अमता हापत्रगसु अदुम यागनी हाइबदि ngасai मचलसिंग असे मुन्ना तोटपा मतमदा मसागी मही थोलकपदो अदुना अदुम तोटपीबा यागनी करिगुंबा यामना कंगलगना इसिंग खजिक्तंग हापिउ हाइबदि यामना नते चामच मुगुंबा
ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯪꯈꯥꯏ ꯈꯔ ꯈꯥꯏꯗꯣꯛꯄꯗꯣ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯇꯣꯠꯄ ꯂꯣꯏꯔꯕꯅꯤꯅ ꯌꯥꯏꯉꯪ ꯃꯅꯥꯗ ꯍꯥꯞꯂꯒ ꯐꯖꯅ ꯁꯤꯟꯗꯣꯛꯄꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯐꯖꯅ ꯌꯣꯝꯁꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯔꯥꯏꯁ ꯀꯨꯀꯔꯒꯤ ꯁ꯭ꯇꯤꯃꯔꯗꯣ ꯂꯧꯔꯦ꯫ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯛꯅꯝ ꯑꯌꯣꯝꯕꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯟ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯒꯦꯁꯇ ꯊꯥꯡꯒꯠꯂꯦ꯫ ꯑꯁꯤꯗ ꯁ꯭ꯇꯤꯃꯔꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯈꯨꯝꯁꯦ ꯀꯨꯞꯁꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯕꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯥꯔꯦ, ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯒꯦꯁꯇ ꯇꯋꯥ ꯑꯃ ꯊꯥꯡꯒꯠꯂꯦ, ꯑꯁꯤꯗ ꯄꯥꯛꯅꯝꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯛꯅꯝꯁꯤꯒꯤ ꯃꯊꯛꯇ ꯑꯔꯨꯝꯕ ꯅꯨꯡ ꯑꯃ ꯅꯟꯁꯤꯟꯕꯤꯔꯅꯤ꯫ ꯑꯩꯒꯤꯁꯦ ꯆꯦꯛꯅꯤ, ꯆꯦꯛꯀꯤ ꯃꯊꯛꯇ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜ ꯌꯣꯝꯁꯤꯟꯕꯅꯦꯕ꯫ ꯑꯁꯨꯃꯥꯏꯅ ꯅꯟꯁꯤꯟꯗꯨꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯕꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5ꯃꯨꯛ ꯐꯥꯔꯦ, ꯑꯗꯨꯅ ꯅꯨꯡꯁꯦ ꯂꯧꯊꯣꯛꯄꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯡꯁꯦ ꯅꯟꯁꯤꯟꯕꯤꯗꯨꯅ ꯃꯤꯅꯤꯠ 5 ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯁꯥꯏꯠ ꯑꯁꯤꯁꯨ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯕꯤꯔꯦ꯫ ꯍꯧꯖꯤꯛ ꯅꯨꯡꯁꯦ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯔꯅꯤ꯫ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯥꯏꯠ ꯑꯅꯤꯁꯦ ꯅꯨꯡ ꯀꯔꯤꯝ ꯅꯟꯗꯕꯤꯗ ꯑꯗꯨꯝ ꯃꯤꯅꯤꯠ 2-2ꯃꯨꯛ ꯌꯥꯏꯕꯤꯔꯅꯤ꯫ ꯁꯥꯏꯠ ꯑꯅꯤꯃꯛ ꯃꯤꯅꯤꯠ 2 ꯌꯥꯏꯔꯕ ꯃꯇꯨꯡꯗ ꯌꯥꯏꯉꯪ ꯃꯅꯥꯗꯣ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯥꯛꯅꯝꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯌꯦꯟꯗꯦꯝꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯅꯕꯒꯤꯗꯃꯛꯇ ꯃꯆꯜ ꯈꯔ ꯂꯧꯔꯦ꯫ ꯑꯗꯣ ꯌꯦꯟꯗꯦꯝꯁꯦ ꯃꯀꯨ ꯈꯣꯛꯑꯁꯨ ꯌꯥꯏ, ꯈꯣꯛꯇ꯭ꯔꯒꯁꯨ ꯌꯥꯏ꯫ ꯑꯩꯅꯗꯤ ꯑꯗꯨꯝ ꯌꯦꯟꯗꯦꯝꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯦꯕꯀꯣ꯫ ꯑꯁꯤꯗ ꯌꯦꯟꯗꯦꯝ ꯑꯁꯣꯏꯕꯁꯦ ꯂꯩꯔꯦ, ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯗꯦꯁꯤ ꯑꯥꯂꯨꯅꯤ꯫ ꯗꯦꯁꯤ ꯑꯥꯂꯨꯁꯦ ꯐꯖꯅ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯑꯁꯤꯅ ꯁꯣꯏꯕꯨꯝꯅꯤ꯫ ꯁꯣꯏꯕꯨꯝꯁꯤꯁꯨ ꯊꯨꯝ ꯍꯥꯞꯄꯒ ꯐꯖꯅ ꯅꯣꯏꯕꯤꯔꯦ, ꯑꯗꯨꯒ ꯁꯦꯡꯅ 2-3ꯂꯛ ꯆꯥꯝꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯏꯔꯣꯟꯕꯗ ꯍꯥꯞꯅꯕꯀꯣ ꯉꯥ ꯃꯇꯨꯝ ꯑꯃ ꯂꯧꯔꯦ, ꯑꯗꯨꯗꯤ ꯎ ꯃꯣꯔꯣꯛ, ꯑꯗꯨꯗꯤ ꯉꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯆꯜꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯨꯀꯔ ꯑꯃꯗ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯁꯣꯏꯕꯨꯝꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯤ ꯉꯥꯟꯒꯗꯕ ꯄꯣꯠꯁꯦ ꯑꯁꯤꯗ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯃꯐꯣꯟ ꯑꯝꯇꯪ ꯍꯥꯞꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯔꯤ, ꯃꯣꯔꯣꯛ, ꯑꯗꯨꯗꯒꯤ ꯉꯥ ꯃꯇꯨꯝꯅꯆꯤꯡꯕ ꯍꯥꯞꯄ ꯇꯤꯐꯤꯟꯗꯨꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯀꯔꯁꯤ ꯃꯈꯨꯝ ꯐꯖꯅ ꯈꯨꯝꯖꯤꯟꯕꯤꯔꯅꯤ, ꯑꯗꯨꯒ ꯁꯤꯇꯤ 3ꯒꯨꯝꯕ ꯀꯥꯝꯍꯜꯂꯅꯤ꯫ ꯍꯧꯖꯤꯛ ꯀꯨꯀꯔꯁꯦ ꯁꯤꯇꯤ 3 ꯀꯥꯝꯈ꯭ꯔꯦ꯫ ꯁꯤꯇꯤ 3 ꯀꯥꯝꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯏꯪꯍꯜꯂꯦ꯫ ꯏꯔꯣꯟꯕꯒꯤꯗꯃꯛꯇ ꯐꯨꯠꯈꯤꯕ ꯁꯣꯏꯕꯨꯝ, ꯌꯦꯟꯗꯦꯝ, ꯑꯗꯨꯗꯒꯤ ꯑꯥꯂꯨꯗꯣ ꯃꯨꯜꯂꯦ꯫ ꯑꯗꯣ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒꯁꯦ ꯑꯩꯅ ꯐꯖꯅ ꯃꯍꯤꯗꯣ ꯀꯪꯅ ꯁꯨꯝꯗꯣꯛꯄꯤꯔꯦꯀꯣ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯀꯣꯟ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯂꯧꯔꯦ, ꯑꯁꯤꯗ ꯉꯥ ꯃꯇꯨꯝꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯎ ꯃꯣꯔꯣꯛꯁꯦ ꯑꯃꯈꯛ ꯍꯥꯞꯄꯒꯦ, ꯑꯗꯨꯗꯒꯤ ꯉꯥꯔꯤ ꯍꯥꯞꯄꯤꯔꯅꯤ, ꯑꯗꯨꯗꯒꯤ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯟꯅ ꯒ꯭ꯂꯥꯁ ꯑꯃꯅ ꯐꯖꯅ ꯇꯛꯈꯥꯏꯕꯤꯔꯅꯤ꯫ ꯑꯁꯤꯗ ꯑꯥꯂꯨ ꯍꯥꯞꯄꯤꯔꯅꯤ, ꯑꯗꯒꯤ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯥꯂꯨꯁꯦ ꯍꯥꯟꯅ ꯇꯛꯈꯥꯏꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯟꯅ ꯐꯖꯅ ꯑꯝꯇ ꯇꯛꯈꯥꯏꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯍꯤ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯈꯥꯕꯩ ꯑꯃꯅ ꯐꯖꯅ ꯊꯨꯡꯅꯕ ꯀꯣꯠꯄꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯣꯟꯕꯁꯦ ꯂꯣꯏꯔꯕꯅꯤꯅꯀꯣ ꯇꯦꯡꯀꯣꯠ ꯑꯃꯗ ꯈꯥꯏꯗꯣꯛꯄꯤꯔꯒꯦ꯫ ꯉꯁꯤꯒꯤ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯟꯕꯁꯦ ꯃꯅꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ꯫ ꯉꯥꯁꯨ ꯃꯇꯨꯝ ꯑꯃ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯍꯥꯎꯔꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯏꯔꯣꯟꯕꯁꯤꯗ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯤꯔꯅꯤ 2ꯈꯛ, ꯑꯗꯨꯗꯒꯤ ꯃꯌꯥꯡꯕ ꯃꯇꯣꯟꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯏꯔꯣꯟꯕꯁꯤꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ, ꯑꯗꯨꯗꯒꯤ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯟꯕ ꯑꯅꯤꯃꯛꯁꯨ ꯁꯦꯝꯕ ꯂꯣꯏꯖꯔꯦ꯫
mayam asini ngasi ki mathil sing ase ado mayam na semaningba mathil leiragasu adum comment box ta haibirau ai makha taba video singda adum semjerakte ado ngasi ki oinadi video se matang asida losinjerage mayam video se loina yengla matungda like to biramu share to biru hina channel asida no bo oragana subscribe to biramu subscribe to matungda bell button namba kawiganu ai makha taba video ki notification lakbagi damakta ngasi ki diloi rabadina mayam mathang ki video da mu hana thengerasi bye bye